ꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯅꯥꯈꯝꯕꯁꯤꯡ, ꯖꯦꯟꯕꯤ ꯄꯨꯈ꯭ꯔꯣꯝꯃꯥꯎ, ꯁꯦꯅꯥꯄꯇꯤ 1, ꯃꯅꯤꯄꯨꯔ꯫ ꯑꯉꯥꯡꯁꯥ, ꯑꯩ ꯅꯈꯣꯏꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ, ꯅꯈꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯉꯩꯗ ꯁꯤꯖꯤꯟꯅꯕ, ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯔꯗꯤ ꯚꯥꯏꯑꯣꯂꯤꯟ, ꯗꯣꯂꯣꯛ, ꯄꯨꯡ ꯑꯃꯗꯤ ꯄꯦꯅꯥ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯗ ꯑꯩꯅ ꯎꯠꯂꯤ ꯀꯔꯤ ꯀꯔꯤ ꯄꯣꯠꯁꯛ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕꯗ ꯗꯣꯂꯣꯛꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯄꯦꯅꯥ, ꯑꯍꯨꯝꯁꯨꯕꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯚꯥꯏꯑꯣꯂꯤꯟꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯍꯨꯝ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠꯆꯪꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯔꯥ ꯇꯣꯄꯤꯛ ꯑꯁꯤ ꯀꯔꯤ ꯄꯔꯥꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥꯗ ꯌꯦꯡꯁꯤ꯫ ꯅꯩꯅꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯦꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁ 7ꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ 3ꯁꯨꯕ ꯂꯥꯇꯝ ꯍꯥꯏꯕꯗꯤ 3ꯁꯨꯕ ꯂꯦꯁꯟꯗ ꯌꯥꯎꯕ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯂꯦꯁꯟꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯂꯦꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯄꯥꯔꯠꯅꯤ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯥꯛꯀꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯍꯥꯟꯕꯗ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯇꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯈꯣꯏꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯟꯒꯦ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯄꯦꯅꯥ ꯑꯣꯖꯥ ꯃꯪꯒꯤꯅ ꯁꯛꯄ ꯑꯗꯨꯒꯨꯝꯕ ꯄꯦꯅꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯁꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯄꯦꯅꯥ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯣꯡꯏ, ꯑꯗꯨꯒ ꯄꯦꯅꯥ ꯄꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯨꯠꯅ ꯄꯥꯏꯔꯒ ꯀꯔꯝꯕ ꯈꯨꯠꯅ ꯄꯦꯅꯥ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯩꯇꯩꯁꯤꯡꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯦꯅꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯊꯪ ꯑꯁꯤꯗꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯋꯥꯔꯦꯡ ꯄꯦꯅꯥꯒꯤ ꯃꯔꯝꯗ ꯅꯩꯅꯔꯁꯤ꯫ ꯄꯦꯅꯥ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯈꯣꯡꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯧꯔꯝꯗ ꯃꯁꯤ ꯆꯪꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯃꯩꯇꯩꯁꯤꯡꯗ ꯅꯠꯇꯅ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞ ꯈꯔꯅꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯃꯈꯥꯗ ꯄꯦꯅꯥ ꯂꯣꯏꯁꯪ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯂꯣꯏꯁꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯦꯅꯥ ꯈꯣꯡꯕꯒꯤ
ꯇꯉꯥꯏꯐꯗꯕ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯏ꯫ ꯄꯦꯅꯥꯒꯤ ꯆꯟꯅꯐꯝ ꯃꯨꯟꯅ ꯈꯪꯕ ꯉꯝꯂꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯖꯥ ꯑꯁꯤꯗ ꯄꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯈꯣꯡꯕ ꯄꯦꯅꯥ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯄꯦꯅꯥ ꯑꯁꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯑꯁꯤ ꯃꯩꯇꯩꯁꯤꯡꯗ ꯅꯠꯇꯅ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯃꯈꯥꯗ ꯄꯦꯅꯥ ꯂꯣꯏꯁꯪ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯁꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯦꯅꯥ ꯁꯛꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯏ꯫ ꯑꯗꯨꯅ ꯄꯦꯅꯥꯒꯤ ꯆꯟꯅꯐꯝ ꯃꯨꯟꯅ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯌꯥꯝꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯀꯨꯝꯃꯩ ꯑꯃ ꯍꯥꯏꯔꯕꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯗ ꯑꯌꯨꯛ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯇꯣꯏꯅ ꯇꯥꯕ ꯁꯩꯍꯦꯛꯇꯤ ꯄꯦꯅꯥ ꯏꯁꯩꯅꯤ꯫ ꯃꯁꯤꯕꯨ ꯌꯀꯥꯏꯔꯣꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯁꯩ ꯑꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯥꯃꯩ ꯑꯅꯤꯅ ꯇꯛꯅꯔꯒ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯂꯥꯏꯅ ꯄꯤꯕꯅꯤ ꯑꯃꯁꯨꯡ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯄꯨꯃꯥꯏ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯁꯝꯅꯥ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯗ ꯌꯦꯠꯅ ꯀꯣꯠꯂꯒ ꯁꯥꯕ ꯆꯩꯖꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯂꯦꯟꯗꯨꯅ ꯈꯣꯡꯕꯅꯤ꯫ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯆꯩꯖꯤꯡ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯅꯤ, ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯃꯁꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯦꯟꯁ ꯑꯁꯤꯗ ꯄꯤꯅꯤꯡꯂꯤꯕ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜ ꯑꯌꯥꯝꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯀꯨꯝꯃꯩ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯌꯨꯛ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯇꯣꯏꯅ ꯇꯥꯕ ꯁꯩꯍꯦꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯌꯀꯥꯏꯔꯣꯟ ꯍꯥꯏꯔꯤꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯑꯁꯤꯅꯤ꯫ ꯏꯁꯩ ꯑꯁꯤꯗ ꯁꯥꯒꯣꯟꯅꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯄꯦꯅꯥ ꯍꯥꯏꯕꯁꯤ ꯁꯥꯃꯩ ꯑꯅꯤꯅ ꯇꯛꯅꯔꯒ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯂꯥꯏꯅ ꯄꯤꯕꯅꯤ ꯑꯃꯁꯨꯡ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯅꯈꯣꯏꯅ ꯎꯔꯝꯂꯒꯅꯤ ꯄꯦꯅꯥ ꯀꯃꯥꯏꯅ ꯈꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯣꯜ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯝꯃꯒꯅꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯖꯟꯇ꯭ꯔ ꯃꯈꯜ ꯑꯃꯅꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ꯫ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯄꯨꯃꯥꯏ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯁꯥꯃꯩ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯌꯦꯠꯅ ꯀꯣꯜꯂꯒ ꯁꯥꯕ, ꯆꯩꯖꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯂꯦꯟꯗꯨꯅ ꯈꯣꯡꯕꯅꯤ꯫ ꯑꯗꯨꯅ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ ꯄꯨꯃꯥꯏ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯁꯝꯅꯥ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯌꯦꯠꯅ ꯀꯣꯜꯂꯒ ꯁꯥꯕ, ꯆꯩꯖꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯂꯦꯟꯗꯨꯅ ꯈꯣꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯁꯨꯝꯅꯁꯨ ꯑꯩꯈꯣꯏꯅ ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯆꯩꯖꯤꯡ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯅꯤ, ꯏꯄꯥꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯅꯈꯣꯏ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯄꯦꯅꯥ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯀꯥꯏꯔꯣꯟ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯈꯣꯡꯕꯒꯦ? ꯅꯈꯣꯏ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯌꯥꯀꯥꯏꯔꯣꯟ ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯈꯣꯡꯕ ꯑꯗꯨꯒꯨꯝꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯌꯥꯀꯥꯏꯔꯣꯟ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯀꯥꯏꯔꯣꯟ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯡꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯅ ꯂꯥꯏꯔꯦꯝꯃꯅꯤ, ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯁꯛꯅꯤ꯫ ꯆꯩꯖꯤꯡ ꯑꯃꯁꯨꯡ ꯃꯔꯨ ꯑꯅꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯂꯩꯁꯦꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯏ꯫ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯃꯁꯥ ꯑꯄꯨꯝꯕ ꯑꯁꯤꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯄꯨꯅꯩ꯫ ꯖꯟꯇ꯭ꯔꯒꯤ ꯃꯃꯤꯡ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕꯗꯒꯤ ꯑꯍꯥꯟꯕꯗ ꯄꯦꯟꯅꯥ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯄꯦꯅꯥ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯦꯅꯥ ꯀꯔꯝꯅ ꯀꯧꯈꯤꯕꯒꯦ ꯑꯃꯁꯨꯡ ꯄꯦꯅꯥꯗ ꯁꯥꯒꯣꯟꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯅꯤ꯫ ꯑꯗꯨꯅ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯦ ꯍꯥꯏꯕꯗ ꯂꯩꯃꯔꯦꯟ ꯏꯃꯥꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯒ ꯆꯩꯖꯤꯡ ꯑꯃꯁꯨꯡ ꯃꯔꯨ ꯑꯅꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯂꯩꯁꯦꯝꯕꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯏ꯫ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯃꯁꯥ ꯄꯨꯝꯕ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯁꯤꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯄꯨꯅꯩ꯫ ꯖꯟꯇ꯭ꯔꯒꯤ ꯃꯃꯤꯡ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕꯗꯒꯤ ꯑꯍꯥꯟꯕꯗ ꯄꯦꯟꯅꯥ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯄꯦꯅꯥ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯩ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯄꯦꯅꯥ ꯑꯁꯤ ꯀꯔꯝꯅ ꯁꯥꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯄꯦꯅꯥ ꯃꯔꯨ ꯍꯥꯏꯕꯁꯤ ꯃꯃꯥꯡꯉꯩꯗ ꯇꯨꯝꯕꯥꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯊꯪꯗ ꯋꯥꯔꯨꯗ ꯍꯛꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯨꯅ ꯁꯥꯕ ꯄꯦꯅꯥꯕꯨ ꯋꯥꯔꯨ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯁꯤ ꯀꯔꯤꯅ ꯁꯥꯟꯅꯔꯝꯕꯒꯦ ꯍꯥꯏꯕꯗ ꯇꯨꯝꯕꯥ ꯑꯁꯤꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯨꯝꯕꯥ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯇꯨꯝꯕꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯗ꯭ꯔꯨꯝꯒꯨꯝꯕ ꯑꯁꯤ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ
ꯃꯔꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯁꯤ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯗ ꯋꯥꯔꯨꯗ ꯍꯛꯂꯒ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯨꯗ ꯍꯛꯄ ꯄꯦꯅꯥꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯨ ꯄꯦꯅꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯌꯨꯕꯤꯒꯤ ꯑꯀꯟꯕ ꯃꯀꯨꯒꯤ ꯁꯔꯨꯛ ꯑꯗꯨꯒ ꯇꯪꯈꯥꯏꯅ ꯄꯦꯅꯥ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯃꯔꯨ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯤꯡꯂꯤꯕ ꯁꯎꯜ ꯑꯗꯨꯕꯨ ꯄꯨꯡꯃꯥꯏ ꯀꯧꯏ꯫ ꯄꯦꯅꯥ ꯆꯩꯖꯤꯡ ꯍꯥꯏꯕꯁꯤ ꯌꯣꯠꯅ ꯀꯣꯟꯗ꯭ꯔꯤꯉꯩꯗ ꯎꯔꯩꯔꯣꯝ ꯂꯥꯕꯒꯤ ꯃꯁꯥꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯄꯦꯅꯥ ꯆꯩꯖꯤꯡꯒꯤ ꯑꯀꯣꯟꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯖ꯭ꯌꯥꯎ ꯖ꯭ꯌꯥꯎ ꯂꯥꯎꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯊꯣꯛꯅꯅꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯀꯤꯔꯤ꯫ ꯃꯁꯤꯁꯨ ꯃꯃꯥꯡꯉꯩꯗꯗꯤ ꯅꯣꯡꯅꯥꯡ ꯁꯔꯤꯛ ꯃꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯁꯦꯟꯖꯦꯡꯅ ꯍꯩꯗꯨꯅ ꯁꯥꯕ ꯁꯦꯟ ꯁꯔꯤꯛ ꯍꯥꯏꯕ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯆꯩꯖꯤꯡ ꯑꯃꯗ ꯄꯦꯅꯥ ꯁꯔꯤꯛ 1/9 ꯍꯥꯞꯅꯩ꯫ ꯍꯥꯏꯔꯤꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯩꯕꯝ ꯌꯨꯝꯅꯥꯛꯅ ꯍꯩꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯦꯟꯇꯦꯟꯁ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗ ꯌꯨꯕꯤꯒꯤ ꯑꯀꯟꯕ ꯃꯀꯨꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯅ ꯄꯦꯅꯥ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯃꯔꯨ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯤꯡꯂꯤꯕ ꯁꯎꯜ ꯑꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕꯒꯦ ꯍꯥꯏꯕꯗ ꯄꯨꯝꯃꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯄꯦꯅꯥ ꯆꯩꯖꯤꯡ ꯍꯥꯏꯕꯁꯤ ꯌꯣꯠꯅ ꯀꯣꯟꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯉꯩꯗ ꯎꯔꯩꯔꯣꯝ ꯂꯥꯕ ꯍꯥꯏꯕ ꯎ ꯄꯥꯝꯕꯤ ꯑꯃꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯄꯦꯅꯥ ꯆꯩꯖꯤꯡꯒꯤ ꯑꯀꯣꯟꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯅꯅꯕ ꯖ꯭ꯌꯥꯎ ꯖ꯭ꯌꯥꯎ ꯂꯥꯎꯕ ꯃꯈꯣꯜ ꯊꯣꯛꯅꯅꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥ ꯀꯌꯥꯃꯔꯣꯝ ꯍꯥꯞꯄꯝꯃꯤ꯫ ꯃꯁꯤꯁꯨ ꯀꯥꯏꯅꯊꯪꯗ ꯃꯃꯥꯡꯉꯩꯗꯗꯤ ꯅꯣꯡꯅꯥꯡ ꯁꯔꯤꯛ ꯍꯥꯏꯔꯤꯕ ꯃꯍꯩ ꯆꯤꯡꯗ ꯍꯧꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯍꯩꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯖꯦꯡꯅ ꯍꯩꯗꯨꯅ ꯁꯥꯟꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯑꯗꯨꯕꯨꯅ ꯁꯦꯟ ꯁꯔꯤꯛ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯄꯦꯅꯥ ꯁꯔꯤꯛ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕꯗ 108ꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥꯒꯤ ꯁꯔꯤꯛ ꯄꯦꯅꯥ ꯑꯃꯗ ꯄꯦꯅꯥ ꯁꯔꯤꯛ ꯑꯁꯤ 108 ꯍꯥꯞꯅꯩ, 1/9 ꯍꯥꯞꯅꯩ꯫ ꯍꯥꯏꯔꯤꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯃꯅꯤꯄꯨꯔꯗ ꯑꯍꯩꯕꯝ ꯌꯨꯝꯅꯥꯛ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄꯦꯅꯥ ꯁꯔꯤꯛ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯅꯈꯣꯏ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯄꯦꯅꯥ ꯑꯃꯗ ꯄꯦꯅꯥ ꯁꯔꯤꯛ ꯀꯌꯥ ꯍꯥꯞꯅꯩ? ꯄꯥꯎꯈꯨꯝꯗꯤ ꯄꯦꯅꯥ ꯑꯃꯗ ꯄꯦꯅꯥ ꯁꯔꯤꯛ 1/9 ꯍꯥꯞꯅꯩ꯫ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯃꯗꯤ ꯆꯩꯖꯤꯡ ꯑꯅꯤꯃꯛꯇ ꯌꯥꯎꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯥꯃꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯥꯃꯩ ꯍꯥꯏꯕꯁꯤ ꯁꯒꯣꯜꯒꯤ ꯃꯃꯩꯗ ꯍꯧꯕ ꯑꯁꯥꯡꯕ ꯃꯇꯨꯅꯤ꯫ ꯆꯩꯖꯤꯡꯗ ꯍꯥꯞꯂꯤꯕ ꯁꯥꯃꯩꯅ ꯃꯔꯨꯗ ꯇꯤꯡꯂꯤꯕ ꯁꯥꯃꯩꯗ ꯍꯟꯀꯠ ꯍꯟꯗ ꯂꯦꯟꯕ ꯃꯇꯝꯗ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯕ ꯃꯇꯝꯗ ꯃꯈꯣꯜ ꯐꯖꯅꯅꯕ ꯑꯃꯗꯤ ꯍꯧꯅꯅꯕ ꯎꯆꯥꯟ ꯃꯔꯦꯛꯅ ꯁꯤꯠꯇꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯟꯅꯩ꯫
ꯎꯆꯥꯟ ꯃꯔꯦꯛ ꯑꯁꯤ ꯄꯦꯅꯥꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛꯅꯤ꯫ ꯃꯁꯤꯅ ꯁꯥꯃꯩ ꯑꯅꯤꯗ ꯇꯛꯅꯗ꯭ꯔꯕꯗꯤ ꯄꯦꯅꯥ ꯃꯈꯣꯜ ꯊꯣꯛꯇꯦ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯦ꯫ ꯉꯁꯤꯗꯤ ꯄꯦꯅꯥꯗ ꯁꯥꯃꯩꯒꯤ ꯃꯍꯨꯠꯇ ꯚꯥꯏꯑꯣꯂꯤꯟꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯄꯣꯂꯤꯐꯥꯏꯕꯔꯗꯒꯤ ꯁꯒꯣꯜ ꯃꯃꯩꯅ ꯍꯦꯟꯕ ꯃꯇꯤꯛ ꯑꯃꯈꯛ ꯂꯩ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯒꯣꯜꯒꯤ ꯃꯃꯩꯒꯤ ꯑꯁꯥꯡꯕ ꯃꯇꯨ ꯑꯁꯤꯗꯤ ꯃꯔꯤꯜ ꯆꯠꯇꯦ, ꯄꯣꯂꯤꯐꯥꯏꯕꯔꯗꯤ ꯃꯔꯤꯜ ꯆꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯖꯥ ꯑꯁꯤꯗꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕꯒꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯃꯗꯤ ꯆꯩꯖꯤꯡ ꯑꯅꯤꯃꯛꯇ ꯌꯥꯎꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯥꯃꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯥꯃꯩ ꯍꯥꯏꯕꯁꯤ ꯁꯒꯣꯜꯒꯤ ꯃꯃꯩꯗ ꯍꯧꯕ ꯑꯁꯥꯡꯕ ꯃꯇꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯆꯩꯖꯤꯡꯗ ꯍꯥꯞꯂꯤꯕ ꯁꯥꯃꯩꯅ ꯃꯔꯨꯗ ꯇꯤꯡꯂꯤꯕ ꯁꯥꯃꯩꯗ ꯍꯪꯀꯠ ꯍꯟꯗꯥ ꯂꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯇꯥꯕ ꯐꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯕ ꯃꯇꯝꯗ ꯃꯈꯣꯜ ꯐꯖꯍꯟꯅꯕ ꯑꯃꯗꯤ ꯍꯧꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗ ꯎꯆꯥꯟꯒꯤ ꯃꯔꯦꯛ ꯑꯗꯨ ꯁꯤꯖꯤꯟꯅꯩ꯫ ꯎꯆꯥꯟ ꯃꯔꯦꯛ ꯑꯁꯤ ꯄꯦꯅꯥꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛꯅꯤ꯫ ꯃꯁꯤꯅ ꯁꯥꯃꯩ ꯑꯅꯤꯗ ꯇꯛꯅꯗ꯭ꯔꯕꯗꯤ ꯃꯈꯣꯜ ꯊꯣꯛꯇꯦ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯦ꯫ ꯉꯁꯤꯗꯤ ꯄꯦꯅꯥꯒꯤ ꯁꯥꯃꯩꯒꯤ ꯃꯍꯨꯠꯇ ꯚꯥꯏꯑꯣꯂꯤꯟꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯒꯣꯜꯒꯤ ꯃꯇꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯏꯑꯣꯂꯤꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯐꯥꯏꯕꯔ ꯍꯥꯏꯕꯁꯤ ꯄꯦꯅꯥꯗꯁꯨ ꯁꯤꯖꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯄꯣꯂꯤꯐꯥꯏꯕꯔ ꯑꯃꯁꯨꯡ ꯁꯒꯣꯜ ꯃꯃꯩꯒꯤ ꯈꯦꯟꯅꯕ ꯃꯇꯤꯛ ꯑꯃꯈꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯒꯣꯜꯒꯤ ꯃꯃꯩꯒꯤ ꯑꯁꯥꯡꯕ ꯃꯇꯨ ꯑꯁꯤꯗꯤ ꯃꯔꯤꯜ ꯆꯠꯇꯦ, ꯑꯗꯨꯒ ꯄꯣꯂꯤꯐꯥꯏꯕꯔꯗꯤ ꯃꯔꯤꯜ ꯆꯠꯂꯛꯏ꯫ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡꯁꯥ ꯀꯔꯤ ꯈꯪꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯁꯒꯣꯜꯒꯤ ꯃꯃꯩꯒ ꯄꯣꯂꯤꯐꯥꯏꯕꯔꯒ ꯈꯦꯟꯅꯕ ꯑꯃꯈꯛ ꯍꯥꯏꯔꯛꯎ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯁꯒꯣꯜꯒꯤ ꯃꯃꯩꯒꯤ ꯑꯁꯥꯡꯕ ꯃꯇꯨ ꯑꯁꯤꯗꯤ ꯃꯔꯤꯜ ꯆꯠꯇꯦ, ꯑꯗꯨꯒ ꯄꯣꯂꯤꯐꯥꯏꯕꯔꯅ ꯃꯔꯤꯜ ꯆꯠꯂꯛꯏ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯃꯩꯇꯩ ꯄꯦꯅꯥ ꯁꯛꯄꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯣꯞ ꯇꯣꯞꯄꯤ꯫ ꯃꯈꯣꯏꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤ, ꯔꯦꯁꯝ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯀꯛꯄ ꯂꯤꯠꯂꯤ, ꯀꯣꯛꯌꯦꯠ ꯑꯆꯧꯕ ꯌꯦꯠꯂꯤ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯕ ꯃꯤꯁꯛ ꯑꯣꯏꯔꯕꯗꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯄ ꯌꯥꯏ꯫ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯂꯒ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝ ꯅꯨꯄꯥꯁꯤꯡꯇꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯄꯦꯅꯥ ꯑꯁꯩꯕꯁꯤꯡꯅ ꯁꯛꯄ ꯄꯦꯅꯥ ꯏꯁꯩꯒꯤ ꯁꯩꯁꯛ ꯃꯈꯜ ꯀꯌꯥꯃꯔꯣꯝ ꯂꯩ꯫ ꯄꯦꯅꯥ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯇꯩ ꯖꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯄꯦꯅꯥ ꯑꯁꯤ ꯃꯊꯟꯇ ꯃꯄꯨꯡ ꯐꯥꯖꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯁꯤ ꯖꯟꯇ꯭ꯔ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯖꯥ ꯑꯁꯤꯗ ꯄꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ
ꯄꯦꯅꯥ ꯁꯛꯄꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒꯤ ꯃꯔꯝꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯁꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤ ꯀꯔꯤ ꯁꯦꯠꯄꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤ, ꯑꯗꯨꯒ ꯔꯦꯁꯝ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯀꯛꯄ ꯂꯤꯠꯂꯤ, ꯀꯣꯛꯌꯦꯠ ꯌꯦꯠꯂꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯕ ꯑꯣꯏꯔꯕꯗꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯄ ꯌꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯊꯛꯇ ꯄꯤꯔꯤꯕꯁꯤ ꯑꯁꯤꯅ ꯀꯣꯛꯌꯦꯠꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯑꯁꯤꯅ ꯈꯥꯃꯦꯟ ꯆꯠꯄ ꯍꯥꯏꯔꯤꯕ ꯐꯩꯖꯣꯝꯗꯨꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯥꯃꯦꯟ ꯆꯠꯄ ꯍꯥꯏꯔꯤꯕ ꯐꯩꯖꯣꯝ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯁꯦꯠꯄꯒꯦ ꯍꯥꯏꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯂꯕ ꯑꯣꯏꯔꯕꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯩꯖꯣꯝ ꯑꯁꯤ ꯁꯦꯠꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯔꯒ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯅꯨꯄꯥꯁꯤꯡꯅꯇ ꯄꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯦꯅꯥ ꯑꯁꯩꯕꯁꯤꯡꯅ ꯁꯛꯄ ꯄꯦꯅꯥ ꯏꯁꯩ ꯁꯩꯁꯛ ꯀꯌꯥꯃꯔꯣꯝ ꯂꯩꯔꯤ, ꯃꯗꯨꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕ, ꯂꯩꯁꯤꯡꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕ ꯀꯌꯥꯃꯔꯣꯝ ꯂꯩꯔꯤ꯫ ꯄꯦꯅꯥ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯇꯩ ꯖꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯄꯦꯅꯥ ꯑꯁꯤꯇꯅ ꯃꯄꯨꯡ ꯐꯥꯔꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯀꯗꯧꯔꯤꯕ ꯑꯁꯤ ꯄꯦꯅꯥ ꯐꯝꯁꯛ ꯀꯔꯝꯃꯥꯏꯅ ꯁꯛꯄꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯁꯛꯄꯁꯤꯡꯒꯤ ꯃꯈꯣꯏꯅ ꯁꯦꯠꯄ ꯀꯌꯥꯃꯔꯣꯝꯁꯨ ꯅꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯄꯦꯅꯥ ꯁꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥ ꯁꯛꯄ ꯑꯁꯤ ꯅꯨꯄꯥꯁꯤꯡꯅꯇ ꯁꯛꯅꯔꯕꯁꯨ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯅꯥ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯁꯛꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯁꯛꯄꯤ ꯑꯁꯤ ꯃꯪꯀꯥꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯁꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ, ꯄꯦꯅꯥ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯦꯜꯂꯒ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯉꯨ꯫ ꯄꯦꯅꯥ ꯁꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯒꯦ ꯍꯥꯏꯕꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯦꯅꯥ ꯁꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯑꯁꯤ ꯈꯥꯃꯦꯟ ꯆꯠꯄꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯠꯂꯤꯕ ꯑꯁꯤꯅ ꯀꯣꯛꯌꯦꯠ ꯑꯆꯧꯕ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤꯅ ꯔꯦꯁꯝ ꯐꯨꯔꯤꯠ ꯀꯧꯏ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥ ꯁꯛꯄ ꯃꯤ ꯑꯃꯅ
ꯀꯔꯝꯍꯥꯏꯅ ꯁꯦꯠꯄꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯌꯦꯡꯉꯒ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯅ ꯁꯛꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯁꯤꯡꯅ ꯄꯦꯅꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯛꯅꯔꯦ꯫ ꯃꯁꯤꯅꯤ ꯄꯦꯅꯥꯒꯤ ꯈꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯠꯅ ꯄꯥꯏꯔꯒ ꯑꯣꯏꯁꯤꯅ ꯌꯦꯠꯅ ꯂꯦꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯊꯝꯆꯠ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯊꯪꯒꯤ ꯑꯁꯤꯅ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯩ? ꯋꯥꯍꯩ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯄꯦꯅꯥ ꯁꯤꯖꯤꯟꯅꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ, ꯀꯨꯝꯖꯟꯕ, ꯆꯥꯛꯂꯣꯟ ꯀꯠꯄ, ꯁꯅꯥꯃꯍꯤ ꯂꯧꯈꯠꯄ, ꯄꯥꯈꯪꯕ ꯏꯀꯧꯕ ꯑꯁꯤꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯄꯦꯅꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯂꯥꯏꯁꯪ, ꯄꯨꯈ꯭ꯔꯤ, ꯀꯩꯊꯦꯜꯅꯆꯤꯡꯕ ꯍꯣꯡꯕꯗꯁꯨ ꯄꯦꯅꯥ ꯁꯤꯖꯤꯟꯅꯩ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯆꯪꯕꯗ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯄꯦꯅꯥꯒꯤ ꯃꯈꯜ ꯃꯈꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯄꯦꯅꯥ ꯁꯛꯄ ꯃꯤ ꯑꯃ ꯅꯤꯡꯊꯧꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯃꯊꯧ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯑꯍꯤꯡ ꯇꯨꯝꯂꯝꯗꯥꯏ ꯑꯃꯗꯤ ꯑꯌꯨꯛ ꯌꯥꯍꯧꯔꯝꯗꯥꯏꯗꯁꯨ ꯄꯦꯅꯥ ꯈꯣꯡꯏ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ, ꯀꯨꯝꯖꯟꯕ, ꯆꯥꯛꯂꯣꯟ ꯀꯠꯄ, ꯁꯅꯥꯃꯍꯤ ꯂꯧꯈꯠꯄ, ꯄꯥꯈꯪꯕ ꯏꯀꯧꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯄꯦꯅꯥ ꯑꯁꯤ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯥꯏꯁꯪ, ꯄꯨꯈ꯭ꯔꯤ, ꯀꯩꯊꯦꯜꯅꯆꯤꯡꯕ ꯍꯣꯡꯕꯗꯁꯨ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯆꯪꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯄꯦꯅꯥꯒꯤ ꯃꯈꯜ ꯃꯈꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯤ ꯑꯃ ꯅꯤꯡꯊꯧꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯃꯊꯧ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯦꯟꯁ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯄꯦꯅꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯇꯨꯝꯂꯝꯗꯥꯏ ꯑꯃꯁꯨꯡ ꯑꯌꯨꯛ ꯌꯥꯍꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕꯁꯨ ꯏꯁꯩ ꯊꯧꯒꯜ ꯆꯪꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯏꯟꯗꯨꯅ ꯄꯦꯅꯥ ꯁꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯨꯝꯂꯝꯗꯥꯏꯗ ꯁꯛꯄ ꯂꯩꯔꯣꯜꯕꯨ ꯅꯥꯎꯁꯨꯝꯂꯣꯟ, ꯑꯗꯨꯒ ꯌꯥꯍꯧꯔꯝꯗꯥꯏꯗ ꯁꯛꯄꯕꯨ ꯌꯥꯀꯥꯏꯔꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯄꯗ ꯇꯨꯡꯗ ꯏꯟꯗꯨꯅ ꯈꯣꯡꯕ ꯄꯦꯅꯥꯕꯨ ꯂꯥꯃꯤꯟ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯕꯁꯨ ꯄꯦꯅꯥꯅ ꯃꯤꯀꯧꯔꯣꯟ ꯁꯛꯇꯨꯅ ꯊꯧꯒꯜ ꯆꯪꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗꯁꯨ ꯄꯦꯅꯥ ꯊꯧꯒꯜ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯅ
ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯊꯧꯒꯜ ꯇꯧꯕ ꯃꯤ ꯑꯃ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯇꯨꯝꯂꯝꯗꯥꯏꯗꯁꯨ ꯅꯥꯎꯁꯨꯝꯂꯣꯟ ꯁꯛꯏ, ꯑꯗꯨꯒ ꯌꯥꯍꯧꯕꯗꯅ ꯌꯥꯀꯥꯏꯔꯣꯟ ꯁꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯂꯝ ꯆꯠꯄ ꯃꯇꯝꯗꯅ ꯂꯝꯏꯟ ꯄꯦꯅꯥ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯄꯗ ꯇꯨꯡꯗ ꯏꯟꯗꯨꯅ ꯈꯣꯡꯕ ꯄꯦꯅꯥꯕꯨ ꯑꯩꯈꯣꯏꯅ ꯂꯝꯏꯟ ꯄꯦꯅꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯕꯁꯨ, ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯁꯨ ꯄꯦꯅꯥ ꯁꯛꯄ ꯑꯁꯤꯅ ꯃꯤꯀꯧꯔꯣꯟ ꯁꯛꯇꯨꯅ ꯊꯧꯒꯜ ꯆꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯁꯨ ꯄꯦꯅꯥ ꯊꯧꯒꯜ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯦꯁꯟꯗ ꯌꯥꯎꯕ ꯑꯍꯥꯟꯕ ꯄꯥꯔꯠ ꯄꯦꯅꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯖꯟꯇ꯭ꯔ ꯃꯈꯜ ꯑꯃꯅꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ, ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯄꯦꯅꯥꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯄꯥꯔꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟ ꯈꯔ ꯅꯈꯣꯏꯗ ꯌꯨꯝꯗ ꯇꯧꯔꯛꯅꯕꯒꯤ ꯑꯩ ꯄꯤꯒꯦ, ꯅꯈꯣꯏ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ, ꯑꯍꯥꯟꯕꯗ ꯄꯦꯅꯥ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ? ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ, ꯄꯦꯅꯥ ꯀꯗꯥꯏꯕꯨ ꯀꯧꯏ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯌꯥꯀꯥꯏꯔꯣꯜ ꯀꯔꯝꯕ ꯃꯇꯝꯗ ꯁꯛꯅꯕꯒꯦ? ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯌꯥꯀꯥꯏꯔꯣꯟ ꯀꯔꯝꯕ ꯃꯇꯝꯗ ꯁꯛꯅꯕꯒꯦ? ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯀꯔꯤꯅ ꯁꯥꯟꯅꯔꯝꯕꯒꯦ? ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯄꯦꯅꯥ ꯖꯟꯇ꯭ꯔꯒꯤ ꯃꯔꯨ ꯑꯃꯁꯨꯡ ꯆꯩꯖꯤꯡꯕꯨ ꯀꯅꯥ ꯀꯅꯥꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯧꯅꯕꯒꯦ? ꯃꯉꯥꯁꯨꯕꯗ ꯄꯦꯅꯥ ꯑꯃꯗ ꯁꯔꯤꯛ ꯀꯌꯥ ꯍꯥꯞꯅꯕꯒꯦ? ꯇꯔꯨꯛꯁꯨꯕꯗ ꯁꯥꯃꯩꯒ ꯄꯣꯂꯤꯐꯥꯏꯕꯔꯒ ꯈꯦꯟꯅꯕ ꯃꯒꯨꯟ ꯑꯃ ꯍꯥꯏꯌꯨ꯫ ꯃꯁꯤꯅꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯇꯧꯔꯛꯀꯗꯕ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯀꯣꯏꯁꯟ ꯑꯟꯁꯔꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ, ꯉꯁꯤꯒꯤꯗꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠꯇ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯥꯛꯀꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ꯫